Akisbani Imphal, Nolini Devi na pau pazari, ahanbada maru iba pau. Manipuri ngasi International Day of Persons with Disabilities paksana pangtokre. Jiribangwa tay raja singa tay na bamapam sing sambal kabagi tabag paikaraning bagi apamba raja fal na fungdokre. Manipura COVID-19 dagi naba pabagi sang sada marputra nipan dasmek ama uhum yaure, active case sa humputaruk lady. Manipur Handloom and Handicrafts Development Corporation ki ahum suba Handloom Garments e-catalog ngasi Imphal da fongkre amasung Omicron ki matang da sarkar na kupna yengsili amadi sanaba chatna kanglun sing tokle haina haksal mantralay na haidi. Lebak asina COVID vaccine dose ko ti sama yang kayaw na kap na buhon na dingay sa idak asida anaw corona variant ching torakle hari basina amukasu nung nang papukhale. Piba masida ikoy na tabi riba miyam da hekya pa makay atuba matamda vaccine dose su na kaptuk pinaba amasung ato pamiyoy sing vaccine kapada mating pang pinaba apil tawzari. Laichat asida ki ngaktuk na ba achamba niyom ahum asi inbiyo. Face mask supiyo, putaro ki social distancing tambiyo, maimit amadi kutsa sing na hamdok piyo. COVID-19 kamari lena ba ipaw singitamak National Helpline Number sing 011-2397-8046 amasung 1075 da aduga Manipur ki helpline number 0385241168 amasung 180034538818 da phone tawbiyo. Haujik mapungoy papaw. Manipur ngasi International Day of Persons with Disabilities pangtukli. Mapungoy pa thauram Raja ki Social Welfare Department amasung Chief Electoral Officer Manipur ki office na punit sinduna Imphal ki Maharaj Chandra Kiriti Auditorium da pangtokhi. Thauram tu da sarugya ki ba Imphal West ki DC TS Kiran Kumar na mipum kudimag na sa nabayaba chapma na ba environment ama sa nahaning bagi apamba pangtokhi. Mahang na hay wakal na saraga thabag paikat pa na thabag sing asi mapungpahan pangamloy. Differently able persons singi yang laga chana bayaba policy sing sembagi tangay fatabalay. Thauram tu da wangang pada additional chief electoral officer and province sing nahay. Differently able persons singi darkar leba sing adukup na kanaduna amasung kangdok pagaloy na achumba platform ama piwiba tangay fate. Mahang nahay. Matang sahida pangtok ka daw riba Raja Bidhan Sabha Mikalda makoy gi voting right manghanday na ba tabag kaya fay katle. Sri Pravin Nahay, hauji paupada person with disabilities lising tarahumdoi chanipan kuntaret electoral roll da ming yaure. Thauram tu da saruk yakiba social welfare ki director ngangom utam Nahay. Lagliba Mikalda persons with disabilities yaw na ba CEO ki office na awareness program kaya marum pangtokli. World Disabled Day ki thauram Society for Disabled Persons Manipur, Senapati Disabled People's Association Manipur, District Legal Services Authority Imphal West, Imphal East amasung Tamenglong, Padma Shri Laisram Nabakishore Charitable Trust, Nehru Yuba Kendra Visnupur na Green Brigade Manipur amadi Legal Aid Clinic na numit asi pangtokhi. Lifesavers Manipur na State Blood Cell Manipur, State Blood Transfusion Manipur, Sija Blood Bank Langgol amadi tungan-tungan balup kaya ka pulaga, numit asi ka marilena na blood donation camp ama pagtokhi, tharun tu damyoy kun na idan tokhi. Manipur ki Rajapal Laganesan Pungkaragi Kongchat ngasi Jiribam de Chatki, Rajapal na Jiribam Police Headquarters sa Laiba Multi-Utility Hall da pangtokpa, tharum amada jila ato ki miyam ka unaduna, tungan-tungan pa hidam kaya da warisanaki. Thauram tu da Deputy Commissioner na jila asida paikaliba amadi COVID-19 ki matangda District Administration na lawkiba thaudang kaya Rajapal da marik chumna pautongki. Rajapal na COVID-19 da ki hiyana satiba virus ama yaurakle. Haina jarabasu mipung kuding mana luna na laibagi haina bitamsi madutada laina kuding maktaki ngakthuk pangom kani haiki. Jiribam masi border area ama oibana atopa Raja gatay na bamapam sing fencing kabagi tabag sing paikat haning bagi apambasu Rajapal na fungdokhi. This Omicron is said to attack the lungs directly without any symptom.
and thus reducing the time of treatment. Government is making relentless efforts to vaccinate, and cooperation from the general public is quite mandatory at this critical juncture. Here I would like to appeal to all sections of the society to see the prevention is better than cure. Tungda sangsan kaya marum najiri banggi tungan-tungan ba thabak thurum singbu mapung phana paikhat pinaba Rajyapalda memorandum kaya khusinaki. Sankritan numit ka mari lainana Mukhyamantri N. Birena Faujal pirakle maki Faujalda Mukhyamantri na hai Sankritan asi UNESCO na Intangible Cultural Heritage Sign sakangba Bharat ki art form mari subani. Sankritan miyam ka lainariba mari hena chakothanaba honabadasu mateng pangli. Asigumba art form asi ngak senduna amasung chakothanaba honabaga loinana tungi mirol singda kanghownaba honarasi hairi. Maki Faujalda Consumer Affairs Mantri T.I. Saitabartan hai Numit asi pangthokpagi maru oiba maramdi malem ki cultural heritage ki lamda Manipur ki Sankritan pidiba maru oiba thodang adubu ikai khumnabani. Manipur gumba kala sangskriti da ina khulaba raija amada Sankritan gi sana kanglon sing ngakna chatnaba honabada ahenba mitleng sangbagi tangai fataba lei. Tabiriba pawasi Akasbani Imphal dagini. Manipur ngasi miyoi kunipa nauna COVID-19 positive oiba thengnaki positive oiba gi sangsada ama dasmik taru oiki masi tharaga hauji phawbada positive oiba punba masing lak ama lising kunmanga chani marphutara tare chure miyoi ama sikibaga loinana hauji phawbada leikitaba punba masing lising machama pan marphu sure COVID-19 positive oiba miyoi chahum kunmari naba phakibaga loinana naba phaba punba masing lak ama lising kuni thoi chama pan yakhai ma thoi chure Naba phabagi sangna chada marphutara nipan dasmik ama ahum yaure hauzik active case ahum humputaruk leidi marak asida Rajya Sarkar na COVID-19 test tawbagi thabak lanai agency single loinana pakthok chauthokna ba thaurang tawre masigi makhada Directorate of Health Services na register tawraba agency sing laboratory sing amasung private party sing na jila tara taruk makta COVID-19 ge sample collection amasung spot rapid antigen tawbagi makhada Thasigi Nifan the Health Service ke office da mipam ama pangthoklakani hairi Lebak asina ning tamlakpa sei humputara manga surukpaga mari lena pangthokpa Azadi ka Amrit Mahotsav thauramgi saruk ama oina idai numit khuding ki akhanaba quiz ki thauram leptana chandoktuna lakli ngasigi quiz ki dama quiz master da chinajari Tabiriba singbu ngangom kiranna taramna okshari. Akasbani Imphal ki ipau kangbo masung Rajya ke Art and Culture Department apun sinjaba Azadi ka Amrit Mahotsav quiz program ki taratare chuba episode ki wahang hangjari. Wahang adudi ing sok lising masanipan humputara mari ki August thada Assam da pangthokhiba jila darbar aduda Manipur ki ningthau Chandrakirti ga unakiba matamadu ki Bharat ki Viceroy adu kanano. The question is, who was the Viceroy of India with whom the King of Manipur, Chandrakirti Maharaj, met during Jila Darbar held in August 1874 in Assam? Akhoi ki email address airimfalnewsquiz@gmail.com da isagi ming laifam amadi contact number galoinana adongi paukhum thabirau. Mamangi irai numita quiz program asigi tarataruk subi episode ta hangjekhiba wahang Rani Jansi Regiment ta yaukhiba nupi captain atugi maming kari kaubage wahang asiga chuma paukhumdi Captain Lakshmi Swaminathan kawi mahak konadi Lakshmi Sehgal haina su khangnaki khwaidigi hana chuma paukhum pirakhiba miyoi ahum khangatchare makhosing adudi ahanba winner na Kiamgaidagi Rajkumar Opendro Singh ne Aihak Kiamgaidagi Rajkumar Opendro Singh ai wajagi sinphamda leijabani All India Radio Imphal gi News Unit amadi Manipur Government gi Art and Culture Department anina khusam naraga Azadi ka Amrit Mahotsav ko mai lenana irai numit khuding gi pangthok piriba quiz gi thorom asi asuki matik nungai je masina irai bak iramdam gi puwari bu hena mamuttana khangning bagi inot ama pibiri haurak liba mairoi singna quiz asibu sungsoi soidana yaubiduna iramdam gi puwari mamuttana khangminana bagi tanja adu longminasi Ani subu winner na Laimakong Singmang dagi Khaidem Priya Devi ni ahum subu winner na Moirang Kampu Sajep dagi Hamjit Jumnam ni winner singda congratulation pijari loshilakpada ngasigi tara tarit subu episode ki quiz ki wahang amuk hananing singjari wahang adudi
ing sok lising masanipan humputara marigi August thada Assam da pangtokhiba Jila Darbar atuda Manipur gi ningthau Chandrakiti ga unakhiba matam adu gi Bharat ki Viceroy adu kanano. The question is, who was the Viceroy of India with whom the King of Manipur, Chandrakiti Maharaj, met during Jila Darbar held in August 1874 in Assam. Manipur Sarkar ki School Education Department na sinba Rajya Thaki Kala Utsav 2023 amasung quiz competition ngasi Manipur State Film Development Society Imphal da pangthokre. Thauram tu saruk yakiba Commissioner Education SM Hare Krishna na hai. Differently able oiraba angang singi damak yenglaga Rajya Sarkar na akhanaba oja sing hapli. Masigi mathakta mama mapa sing bubhap tahan baga loinana angang sing asibu hantaba midyang da yengdana ba amasung makoy bu pungning thagat pina ba hona katabani. Makoy sing asipo special school sing da thaduna mahausa gi lambi da lakpa yana ba hona katabani mahang hai. Differently able oiba angang sing mayam si survey tawba moi gi damak ta pani special teacher kai na so happy hapa ga moi da parents ta awareness piba akoina moi si handana yengoi dawni moi si include tawna ba hona ga dawni ai ba gi ngamdraga na akoi gi special school da tharaga subsequently normal school da mainstreaming tawbai na tawga dawni. Manipur Handloom and Handicrafts Development Corporation ki ahum suba handloom garments e-catalog ngasi Imphal ki classic grandeta corporation asi ki chairman Sagolchem Achobana hogdokre. Thauram tuta Sri Achobana hai Rajya se ki handloom amasung handicraft ki pothok sing panthoibi.com natraga Pauna Mart haiba e-platform sing da online te yon bagi thabak khumang chawsina chakchili. Masina lam asida thabak tawriba artisan singi sel tungi pibam phagathan bada chauna mateng oidi. Masigi matakta e-platform sing asina Manipur ki handloom amati handicrafts ki pothok sing malem ki miyam da hena khanghan bada chawruba mating oiri mahangna hai Manipur ki handloom amasung handicraft ki phibam hena phagat hanaba handakta Imphal da laklamba kendra ki textile mantri Piyush Goyal na lupa koti kaya na khujang oiba handloom cluster weightlifter Mirabai ki pongnapam nongpok kagsing amasung Bishnupur jila ki moirang da sananaba laukthok lamba adu yamna chawthok chaningai ni. Lamtang asigi handloom weaving amasung handicraft artisansingna khutsa di hairaba adu mamising du akoi recognize of the world na akoi madu so akoi lum madu bilang madu swing machine na sing bapidna electric tarin sing bapithana ring thawasna hauji akoi production se yamna phajana lakpa hore. Thauram Duda Corporation asigi Managing Director EZTNA Corporation asina workshop amati training program kaya leptana pangthoktuna yena magut laiba handloom amasung handicraft ki pothok sing puthokna ba honari online de yon ba yauna artisan singna pothokba polam singi yona na ba marang kaina piduna makoi ki sentok hengathana ba leptana honari Akisbani Imphal dagi pau tabiri COVID-19 ki anawa variant ama oiriba Omicron ki matang da sarkar na kupna yengsili amasung matam ki matung ina chanaba guideline sing thokli haina haksel mantralay na hairi mantralay na COVID-19 ki anawa variant asigi matang da frequently asked question FAQ phongle World Health Organization na Omicron variant asi kupna yengsili ba matung da yamta luna lawningai ni hairi mantralay na hai haujik sijinariba COVID Vaccine Omicron ngakthok pangam loitra haibagi chapchaba khudam sangdam leitri adumainamak vaccine asina laina kharata ki ngakthok pada mateng pangli haujik chanabagi pau Surasanpur ki Lanka Public Ground da chathariba SSPP Platinum Jubilee Football Tournament ki ngasi sana ki quarter final match da Classic Football Academy na United Kaujim Brothers bu penalty shootout ta panjel ahum ani da thoikre Atopa quarter final match amadana Zenhang Lamka Waisina Mubandai Athletics Pupanjel Ahum Sinoda Matiba Pikre. Karnataki Mangalore ta pangthoki batara tare Super National Master Swimming Championship ta Manipur ki sanaroi singna gold medal manga silver ani amadi bronze ama punna medal nipan pangki. Nongpok panthobi yoga center kongbana center asigi sanaroi ahumna medal fanglakpada taramna okpagi thoram ama ngasi pangthokre. Loisilakpada COVID-19 daging kakthoknaba COVID vaccine kapthokpa face mask supa phuitaruk lapnana leiba khutcha amati maimi taru tanana thamba haiba achamba thawungsing asi ngakna chatpinaba amukhana ningsingjari aroibada madoiba pau amukhana Manipur ngasi International Day of Persons with Disabilities paksana pangthokre
जिरीबाम का तई राज्य सिंह ताइनबा मफमसिंग संबल खाबगी थबक पाइखटहनिंबगी अपाम्बा राज्यपाल फोंदोखरे मणिपुर कोविड-19 दगी नाब फबगी संगचादा 39.3 यौरे एक्टिव केस 353 लेरी अमसुंग मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन की अहुमसुबा हैंडलूम गवर्नमेंट ई कैटलॉग ngasi इम्फाल फोंखरे पाउलोइजरे